ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯌꯥꯏꯁꯅ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯨꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯦꯝꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ?" ꯌꯥꯏꯁꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ." "ꯀꯩꯅꯣ ꯏꯃꯥ ꯑꯩꯗꯤ? ꯀꯩꯅꯣ? ꯅꯪ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯤꯅꯣ? ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯈꯪꯗꯅꯒꯁꯨ ꯇꯧꯔꯤ." ꯐꯤ ꯁꯨꯒꯦ ꯇꯧꯔꯝꯕꯅꯤ ꯏꯃꯥ." "ꯍꯦ, ꯅꯪꯒꯤ ꯐꯤꯒ ꯂꯥꯏꯔꯤ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯁꯤ ꯍꯥꯟꯅ ꯑꯝꯇ ꯆꯠꯂꯨ ꯂꯥꯎ." "ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ ꯏꯃꯥ?" "ꯁꯤꯅꯅꯦ ꯀ꯭ꯋꯥꯅꯤ ꯂꯩꯔꯛꯎ, ꯍꯥꯎꯅ ꯇꯞꯍꯜꯂꯛꯎ. ꯅꯪꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯩꯔꯛꯏꯅꯦ ꯇꯧꯔꯤꯕ ꯀ꯭ꯋꯥꯗꯣ ꯆꯥꯕ ꯑꯝꯇ ꯌꯥꯗꯦ, ꯁꯨꯅꯨꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ. ꯁꯨꯅꯨꯒ ꯈꯔ ꯌꯥꯝ ꯆꯥꯒꯜꯂꯦ ꯈꯪꯂꯤꯕꯅꯦꯕ ꯑꯩꯁꯦ, ꯅꯪꯅ ꯊꯑꯣꯏꯅ ꯍꯥꯞꯍꯜꯂꯛꯇ꯭ꯔꯤ ꯑꯣꯏꯔꯤꯅꯦꯕ." "ꯏꯃꯥ, ꯁꯨꯅꯨ ꯌꯥꯝ ꯆꯥꯕꯁꯦ ꯍꯛꯆꯥꯡ ꯐꯠꯇꯦ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯌꯥꯝꯅ ꯍꯥꯞꯍꯜꯂꯛꯇꯕꯅꯤ. ꯏꯃꯥꯗꯤ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯦ, ꯑꯗꯨꯗ..." "ꯏꯁ, ꯀꯌꯥꯗꯅꯣꯅꯦ ꯃꯁꯤ? ꯑꯩꯅ ꯈꯜꯂꯦꯕ ꯃꯁꯤ ꯇꯧꯔꯝꯅꯤꯌꯦ. ꯑꯩꯅ ꯈꯟꯕꯒ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯁꯤ. ꯍꯦ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯂꯤꯕꯅꯣ? ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯑꯩꯒꯤ ꯀꯨꯁꯤ, ꯈꯪꯉꯤꯗꯅ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ. ꯑꯗꯨꯒꯅꯦ, ꯅꯪꯅ ꯑꯩ ꯑꯍꯜ ꯑꯣꯏꯔꯦ ꯀꯥꯏꯗꯅ ꯉꯥꯡꯖꯔꯤꯕꯗꯣ ꯅꯠꯇꯦ. ꯅꯪꯒꯤꯗꯣ ꯑꯩꯁꯤ ꯑꯍꯜ ꯑꯣꯏꯔꯦ ꯊꯨꯅ ꯁꯤꯍꯟꯅꯤꯡꯉꯦ ꯍꯥꯏꯅ ꯈꯜꯂꯒ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯊꯃꯣꯏꯗꯣ ꯁꯦꯡꯗꯦꯕ. ꯑꯩꯅ ꯈꯪꯉꯦꯕ. ꯑꯩꯅꯅꯦ ꯁꯥꯎꯔꯛꯇꯅ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛ ꯑꯁꯤ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ. ꯅꯪꯅ ꯑꯍꯩ-ꯑꯄꯥ ꯁꯥꯕ ꯌꯥꯕ ꯃꯐꯝꯂꯣ ꯁꯦ? ꯃꯐꯝꯂꯕ?" ꯌꯥꯏꯁꯅꯥ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯏꯃꯥ, ꯑꯩ ꯃꯇꯨꯡꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯔꯒꯦ." "ꯂꯝ ꯌꯥꯝ ꯍꯦꯟ ꯁꯥꯔꯗꯅ ꯌꯨꯝꯁꯤ ꯂꯩꯔꯒ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯈꯪꯉꯤ ꯈꯪꯗꯦ?" "ꯈꯪꯉꯤ ꯏꯃꯥ." "ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣ. ꯑꯗꯨꯒꯅꯦ ꯊꯨꯅ ꯍꯜꯂꯛꯀꯗꯕ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁꯅꯥ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯧ ꯃꯆꯥ ꯃꯥꯅꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯐꯥꯎꯕ ꯁꯥꯗꯅ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤꯁꯨ ꯎꯗꯕꯅꯦꯕ. ꯃꯊꯪ ꯇꯧꯔꯛꯈꯤꯁꯅꯨ, ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯔꯒ ꯏꯟꯈꯤꯒꯗꯕꯅꯤ. ꯇꯥꯟꯊꯣꯛꯄꯗꯤ ꯌꯥꯗꯦ. ꯏꯆꯥꯅꯨꯄꯥꯅ ꯁꯣꯏꯗꯅ ꯂꯥꯟꯊꯣꯛꯀꯅꯤ. ꯍꯣꯏꯗꯍꯦ, ꯑꯩꯒꯤ ꯄꯥꯈꯣꯜ ꯆꯠꯅꯕ ꯊꯝꯕꯁꯤꯁꯨ ꯊꯣꯛꯅ ꯀꯥꯟꯅꯈ꯭ꯔꯦ. ꯀꯥꯟꯅꯗꯦ, ꯀꯤꯔꯨꯈꯤꯒꯦꯗꯍꯦ. ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯂꯥꯛꯅꯔꯒꯦ ꯍꯥꯏꯔꯔꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯃꯣꯂꯥ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯤꯃꯣꯂꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯍꯩꯇꯦ꯫ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏ, ꯑꯆꯧꯕ ꯀꯔꯕꯥꯔ ꯇꯧꯕꯤ ꯅꯨꯄꯤꯅꯤ꯫ ꯀꯔꯕꯥꯔ ꯇꯧꯕꯗ ꯅꯠꯇꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯁꯨ ꯌꯥꯝꯅ ꯍꯩ꯫ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯒ ꯁꯦꯜꯁꯨ ꯌꯥꯝꯅ ꯇꯥꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯤꯃꯣꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯈꯤꯅ, "ꯑꯣ ꯕꯤꯃꯣꯂꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯥꯛꯑꯦ. ꯑꯁ ꯋꯥꯔꯦꯗ. ꯍꯩ ꯃꯍꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯅꯦ. ꯅꯃꯧꯗꯨꯗ ꯄꯨꯊꯣꯛꯍꯜꯂꯛꯑꯣ." "ꯑꯣ, ꯍꯩ ꯃꯍꯤꯕꯨꯗꯤ ꯂꯩꯌꯦ, ꯊꯛꯅꯤꯡꯂꯒꯅ ꯊꯛꯑꯣ. ꯑꯩꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯍꯧꯕꯅꯤ." "ꯍꯩꯃꯥ, ꯅꯣꯏ ꯃꯧꯗꯤ?" "ꯑꯣ, ꯃꯧꯗꯣ ꯑꯩꯅ ꯀ꯭ꯋꯥ ꯈꯔ ꯂꯩꯔꯨꯁꯣ ꯍꯥꯏꯗꯅ ꯊꯥꯈꯤꯕꯅꯤ. ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦ. ꯀ꯭ꯋꯥꯅ ꯅꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ." ꯕꯤꯅꯥꯅ, "ꯍꯩꯃꯥ, ꯅꯠꯇꯦ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯥꯕꯨ ꯆꯠꯈꯤꯕ? ꯑꯁ, ꯑꯩꯗꯤ ꯅꯪꯅ ꯅꯥꯛ ꯌꯧꯔꯒ ꯀ꯭ꯋꯥ ꯆꯥꯔꯨꯒꯦ ꯈꯜꯂꯒ ꯂꯥꯛꯏꯀꯥꯟꯁꯤꯗ ꯆꯤꯟ ꯌꯥꯁꯤ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯤꯁꯤ." "ꯑꯣ, ꯂꯥꯛꯑꯦꯗꯨ ꯑꯥꯗ ꯊꯣꯡꯒꯥꯜꯗ ꯁꯦꯀꯧ ꯇꯧꯗꯅ ꯂꯥꯛꯑꯦꯗꯨ." "ꯍꯩꯃꯥ, ꯐꯔꯦꯗ." "ꯏꯕꯦꯝꯃ, ꯌꯥꯏꯁꯅꯥ, ꯂꯥꯛꯑꯣ. ꯈꯔ ꯊꯨꯅ ꯅꯈꯣꯡꯗꯣ ꯊꯥꯡꯂꯛꯎꯅꯦ. ꯑꯩ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ." "ꯀꯗꯥꯏ ꯀ꯭ꯋꯥꯗꯤ?" "ꯏꯅꯦ, ꯀ꯭ꯋꯥ ꯌꯣꯟꯕꯤꯗꯣ ꯊꯣꯛꯑꯝꯗ꯭ꯔꯤ. ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯉꯁꯤꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯌꯦ." ꯕꯤꯃꯣꯂꯥ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯅ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯀꯥꯟꯁꯤꯗ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄ? ꯀꯩꯊꯦꯜꯗꯨꯗ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯃꯌꯨꯝꯗ ꯀꯣꯛ ꯆꯠꯂꯒ ꯂꯩꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯣ? ꯅꯀꯣꯛꯇꯨ ꯁꯤꯖꯤꯟꯅꯔꯒ ꯊꯕꯛꯇꯨ ꯇꯧꯅꯦ. ꯅꯀꯣꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯈꯣꯟꯊꯤ ꯇꯣꯏꯅ ꯆꯥꯅꯤ, ꯅꯪ ꯈꯪꯂꯕ꯭ꯔꯥ?" "ꯏꯃꯥ, ꯀ꯭ꯋꯥ ꯌꯣꯟꯕꯤ ꯏꯅꯦ ꯊꯔꯣꯗꯨꯗꯤ ꯃꯌꯨꯝ ꯈꯪꯗꯤꯌꯦ, ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯦꯁꯨ ꯍꯥꯏꯕꯅꯤ." "ꯑꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯆꯤꯜꯂꯛꯏꯁꯤ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ. ꯕꯤꯃꯣꯂꯥ, ꯀꯔꯤꯅꯣꯃꯤ ꯇꯧꯔꯤꯁꯤꯕꯣ?" ꯕꯤꯃꯣꯂꯥ ꯈꯨꯗꯣꯝꯕꯤꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯀꯣꯛꯇ ꯏꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯂꯝ ꯑꯁꯤꯗ, ꯊꯪꯅꯅ ꯂꯩꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯑꯃ ꯊꯤꯕ ꯐꯥꯎꯕ ꯍꯩꯇ꯭ꯔꯕꯅꯤꯅꯦ ꯅꯪ. ꯑꯗꯨꯐꯥꯎ ꯍꯩꯇ꯭ꯔꯕꯅꯤ ꯅꯪ ꯍꯣꯔꯦꯟ ꯆꯥꯛ ꯀꯞꯇ ꯄꯤꯖꯔꯣꯏ, ꯈꯪꯅꯤ ꯅꯪ." ꯕꯤꯅꯥꯅ, "ꯌꯥꯏꯁꯅꯥ,
ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯣꯛ ꯆꯠꯂꯒ ꯍꯪꯂꯒ ꯊꯤꯔꯒ ꯂꯩꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯠꯇꯦ ꯅꯪ ꯁꯦꯜ ꯄꯥꯝꯃꯤꯔꯣ ꯁꯦ ꯑꯩ ꯄꯤꯒꯦꯁꯦ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯑꯩ ꯄꯤꯒꯦꯁꯦ ꯁꯦ ꯂꯧꯁꯦ ꯂꯧꯋꯣ ꯏꯅꯦ ꯑꯩ ꯁꯦꯜ ꯄꯥꯝꯕꯒꯤ ꯅꯠꯇꯦ ꯌꯥꯔꯅꯤ ꯑꯩ ꯂꯩꯖꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁꯅꯥ ꯆꯦꯟꯆꯠ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯤꯅꯥꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯇꯧ ꯑꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯔꯥ ꯁꯥꯈꯤꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯗꯤ ꯍꯩ ꯃꯍꯤ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯍꯥꯟꯅ ꯆꯪꯉꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯍꯧꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯥꯏꯁꯅꯥꯗꯤ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯊꯔꯣꯕꯨ ꯃꯤ ꯈꯨꯗꯤꯡ ꯍꯪꯗꯨꯅ ꯊꯤꯔꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯒ ꯑꯀꯣꯟꯕꯗ ꯊꯔꯣꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯂꯨꯍꯣꯡꯕ ꯆꯠꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗꯦ ꯃꯗꯨ ꯇꯥꯕꯗ ꯌꯥꯏꯁꯅꯥ ꯃꯅꯦꯝꯅ ꯑꯃꯨꯛ ꯆꯩꯔꯛꯂꯅꯤ ꯈꯟꯕꯗ ꯇꯟꯅ ꯇꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯌꯥꯏꯁꯅꯥ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯥꯏ ꯀꯩꯅꯣ ꯀꯗꯥꯏ ꯄꯤꯔꯣ ꯁꯤꯗ ꯀ꯭ꯋꯥ ꯌꯣꯟꯕꯤꯅꯦ ꯊꯔꯣꯗꯣ ꯃꯌꯨꯝꯗ ꯂꯩꯔꯝꯗꯤꯌꯦ ꯏꯃꯥ ꯕꯤꯃꯣꯂꯥ ꯃꯥꯒꯤ ꯃꯁꯤꯡ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯃꯅꯥꯛꯇ ꯍꯩꯔꯒ ꯊꯝꯂꯤꯕ ꯌꯨ ꯑꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯏ ꯇꯝꯅ ꯍꯩꯖꯤꯜꯂꯛꯂꯝꯃꯤ ꯌꯥꯏꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯈꯪꯕ꯭ꯔꯥ ꯅꯪ ꯊꯕꯛ ꯑꯃꯈꯛ ꯁꯤꯟꯅꯕꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯇꯧꯅꯤꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯩꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯄꯣꯠꯁꯛꯇ ꯅꯪꯅ ꯄꯤꯖꯔꯣꯏꯗꯒꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯥ ꯑꯩ ꯂꯩꯒꯦ ꯍꯥꯏꯅꯗꯤ ꯆꯠꯆꯔꯨꯕꯅꯤ ꯑꯗ ꯂꯨꯍꯣꯡꯕ ꯆꯠꯀꯦ ꯍꯥꯏꯗꯅ ꯕꯤꯃꯣꯂꯥ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯀꯥꯁꯨ ꯈꯨꯝꯕ ꯁꯥꯏ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯌꯨ ꯊꯛꯂꯨꯕꯒꯤ ꯅꯤꯁꯥ ꯈꯔ ꯄꯥꯟꯅꯔꯕꯅꯤꯅ ꯃꯁꯥꯗꯣ ꯍꯥꯏꯔꯤ ꯇꯧꯅꯔꯕꯅꯤ ꯁꯥꯈꯤꯅ ꯍꯩ ꯌꯥꯏꯁꯅꯥ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯛꯇ꯭ꯔꯤꯕꯁꯤ ꯅꯪ ꯃꯧ ꯑꯐꯕ ꯅꯠꯇꯦꯀꯣ ꯕꯤꯅꯥꯅ ꯑꯗꯨꯅꯤꯅꯦ ꯁꯦꯜ ꯄꯤꯒꯦ ꯁꯦꯜ ꯄꯥꯝꯕꯗꯤ ꯍꯥꯏꯕꯗꯁꯨ ꯌꯥꯗꯕ ꯑꯄꯪꯅꯤꯅꯦ ꯃꯁꯤ ꯃꯤꯅ ꯁꯣꯝꯗ ꯁꯦꯜꯒꯤꯗꯃꯛ ꯀꯣꯛ ꯀꯥꯏꯅꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤ ꯑꯗꯨꯒ ꯃꯥꯅ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯕꯗ ꯂꯧꯅꯤꯡꯗꯗꯅꯒꯁꯨ ꯇꯧꯔꯤ ꯃꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤꯅꯤ ꯃꯁꯤ ꯌꯥꯔꯣꯏ ꯃꯗꯨꯅꯗꯤ ꯌꯥꯔꯣꯏ ꯌꯥꯏꯁꯅꯥ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯪ ꯌꯥꯔꯣꯏ ꯁꯥꯈꯤꯅ ꯃꯥꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯇꯩꯗꯤ ꯁꯦꯜꯕꯨ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯄꯥꯈꯣꯟ ꯆꯠꯆꯒꯦ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯁꯦꯜ ꯄꯥꯝꯗꯕ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯁꯦꯜꯅ ꯂꯣꯏꯅꯃꯛ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯦꯜꯅ ꯉꯝꯗꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯣ ꯕꯤꯅꯥꯅ ꯃꯥꯅꯤ ꯁꯦꯜ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯒꯦ ꯕꯤꯃꯣꯂꯥꯅ ꯍꯥꯏ ꯁ꯭ꯋꯥꯏꯗ ꯀꯞꯁꯤꯟꯅꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯑꯥꯗ ꯅꯊꯧꯗꯣ ꯇꯧꯔꯨꯁꯨ ꯆꯠꯂꯣ ꯌꯥꯏꯁꯅꯥ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯝꯕꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯈꯤꯔꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯗꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨꯗ ꯅꯠꯇꯅ ꯃꯅꯦꯝꯒꯤ ꯄꯥꯈꯣꯟ ꯃꯅꯦꯝꯒꯤ ꯁꯔꯩꯗ ꯌꯥꯅꯕ ꯆꯠꯆꯔꯤꯕꯤ ꯌꯥꯏꯁꯅꯥꯗꯤ ꯅꯣꯡꯃꯇ ꯋꯥ ꯑꯃ ꯐꯥꯎꯕ ꯃꯅꯤꯡꯇꯝꯅ ꯍꯥꯏꯕ ꯉꯝꯖꯗꯦ ꯌꯥꯏꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯑꯍꯤꯡ ꯃꯝꯂꯤꯉꯩꯗꯒꯤ ꯀꯔꯕꯥꯔ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯄꯅꯤꯅ ꯌꯨꯝꯒꯤ ꯏꯔꯥꯡ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ नुमिदांगी मतमनी याइस्नाना साक्संगदा साक थोंगलिङै मपुरोइबना कौरक्लम्मी है याइस्ना तारिब्रनि नंगबो कदाइ लेगे ओ नंगु साक लोइरब्रो असैदि ngasiदि वाबना लोइरे साकसु लामबदा लोइरे याइस्ना ममाइदु फीना मसेट अमा खुमलगा हाइरे आउ लोइदौरे लोइरबगुमने आई थिजरक्लगे मखोइ तादा खोंग हाना सामबिरुरो सिदा इसिंग असाबा लेइरे ओ होय होय चामगी अदुदि नंग साक थिरमको होय असियाइदुना मंगलेम खोंग सामथोकपा थोखिरमि ngayaki tungda loiraduna sak sana bahaiduna sanglaklammi imadi sakrabro yaisna mama hanglakpaduda oidaba nganglaklammi imadi chaningde haiduna tungkri kainu imabu masangamdabu nati numidang si aina halakpadasu thenglabani wari sanaba phangte aduga nonganjingaidagi aina sathokpanina ningthina phamlaga wari watai sanabasu hek phangte nati imabu masangamde haibrab तसेंगमदी बिमोला ngасai khra thaksin chasilubdugi gyan mangdana tumkhibani adubu yaisnana asengbudo haidoraklaga manemna khanglaklaga mu ngangni kibadagi oidaba nganglami kaisu tawkhidabani ngasai sandhada charawan salui haidana chaningde haidana tumkhibani hore lamaga chana ba haidana budi khara khapne o phare ai aduga nangna karigi namaido sumkhumdana leiribudubo nadi kaidoragi nang kaisu tawdi makoi tada hai ai nungai du wakhalsi yenge si lausi
ꯑꯩꯅ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯆꯠꯊꯣꯛꯂꯕꯅꯤꯅ ꯅꯪꯒꯁꯨ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯁꯤꯗ ꯑꯩ ꯌꯦꯡꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯑꯩ ꯃꯈꯣꯏ ꯗꯥꯗ ꯆꯥꯛꯁꯤ ꯆꯥꯊꯣꯛꯄꯤꯔꯣ ꯍꯥꯏꯕ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯌꯥꯏꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯂꯕꯅꯤ ꯉꯁꯥꯏ ꯃꯅꯦꯝꯅ ꯌꯨ ꯍꯩꯖꯤꯜꯂꯛꯈꯤꯕꯗꯨꯗ ꯃꯃꯤꯠꯇ ꯆꯣꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯊꯨꯞꯄꯗ ꯆꯥꯝꯊꯣꯛꯄꯗꯁꯨ ꯐꯠꯇ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯤꯍꯨꯜ ꯁꯨꯗꯅ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯗꯤ ꯀꯩꯗꯧꯔꯦ ꯅꯃꯤꯠꯁꯤꯗꯤ ꯉꯥꯡꯁꯪ ꯉꯥꯡꯉꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯌꯥꯏꯁꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯉꯁꯥꯏ ꯁꯤꯡ ꯁꯨꯕꯗꯅꯦ ꯁꯤꯡ ꯃꯍꯤꯗꯣ ꯈꯔ ꯁꯣꯡꯈꯤꯕꯒꯤꯅꯦ ꯌꯥꯏꯁꯅꯥ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯌꯨꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯃꯈꯣꯏ ꯇꯥꯗ ꯑꯃꯨꯛꯇ ꯄꯥꯈꯠꯄꯤꯈꯤꯅꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕ ꯁꯨꯝꯕꯅꯤ ꯍꯥꯏꯕ ꯐꯔꯦ ꯌꯥꯏꯁꯅꯥ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯂꯩꯃꯤꯟꯅꯔꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯁꯦꯡꯕꯗꯣ ꯑꯗꯨꯗ ꯉꯥꯡꯅꯁꯤ ꯃꯈꯣꯏ ꯇꯥꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯠꯆꯗꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯃꯈꯣꯏ ꯇꯥꯗ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯑꯁ ꯏꯃꯥꯁꯨ ꯌꯥꯎꯕ ꯅꯠꯇꯕꯁꯤꯕꯨ ꯀꯣꯛ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯒꯦ ꯏꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯇꯥꯗꯁꯦ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯅ ꯇꯧꯍꯩꯗꯤꯌꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯦ ꯃꯈꯣꯏ ꯇꯥꯗ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯅ ꯆꯥꯒꯗꯕꯅꯤ ꯅꯪꯁꯦ ꯌꯨꯝꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯀꯥꯏꯊꯔꯛꯂꯕ ꯃꯧꯁꯤꯡꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯍꯥꯏꯔꯨꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤꯃꯨꯛ ꯋꯥꯈꯜ ꯇꯥꯕ ꯂꯩꯇꯦ ꯏꯁ ꯌꯥꯔꯦꯀꯣ ꯊꯥꯒꯠꯄꯤꯔꯅꯨ ꯑꯩ ꯀꯩꯁꯨ ꯍꯔꯥꯎꯖꯗꯦ ꯏꯁ ꯑꯩꯗꯤ ꯊꯥꯒꯠꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯒꯠꯇꯅ ꯀꯅꯥꯒꯤ ꯅꯨꯄꯤꯃꯨꯛ ꯊꯥꯒꯠꯂꯁꯨ ꯍꯥꯏꯅꯣ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯄꯨꯝꯊꯟ ꯍꯦꯛ ꯊꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕꯒꯤ ꯃꯐꯝꯗꯗꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯊꯣꯛꯍꯟꯅꯤꯡꯕ ꯅꯠꯇꯦ ꯊꯋꯥꯏꯒꯤ ꯃꯅꯤꯃꯛꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯨꯕꯨ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯅꯔꯨꯕꯅꯤ ꯃꯪꯂꯦꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯪꯂꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯔꯤꯃꯇ ꯁꯣꯛꯍꯟꯅꯤꯡꯂꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯤꯃꯣꯂꯥ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁ ꯀꯣꯛꯁꯤꯗꯤ ꯊꯣꯛꯅ ꯂꯨꯝꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯜꯂꯨꯕꯗꯨꯅ ꯑꯣꯏꯔꯤ ꯇꯥꯔꯦ ꯍꯥꯏ ꯌꯥꯏꯁꯅꯥ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯁꯥꯍꯜꯂꯨ ꯊꯛꯅꯕ ꯑꯁ ꯀꯣꯛꯁꯤ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯕꯤꯃꯣꯂꯥ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯊꯛꯂꯝꯃꯤ इसिंग थक्लिबदु चुमना थक्पा नते याइसनाना करी तौरी करी सोई हाइदना येंगदना लेरिबनी हाय याइसना सिदा लाव आई वा हाइगे ओइमा कई हाइगे हाय नंगी कोन फेंगबदो थम ngarangdagi aisia kwa saraktribani kwa hana ukta lairo law hoima asi haidu yaisna kwa leiba chatkirami tawramliba thabak adu phat thadoktuna chatlibani manemgi wahai athiba tagani kibana eigi mause eidi kiba satni na tawrisia ngai thoke kaidou zaruni gi iwa haira siganba oidana ngata sidokre hausikti wai sangi ithanta tawning tawdana kayadi nungai lesia isa nupa haira aina tawribase kariyemata khangbiba zat nate karbara ma tawrabanina hausikti mapagi mahut isa nupa na sengkhrabanina nungai le aina senjau pairaga leiba isa na sel tan basimu nungai ba punsi kadai dagi lawrugadage Bimola aduki matik nungai ba pami nungtigi mana magi mamanabi ani aduga loinana zwar sanaba yu thakba amadi kwa sabana singba isa mayam ama sasilaga laikai asida wazaw ngangdan leiribani adubu laikai gi miyoi singnadi makoina tawribadu yaninglamdi ngayaki matungda bina amani sakisu makoigi matam yausilaktuna Bimola gi mayumda laklammi haima noi labro lao aidi ngarang khra henjilubadu nara khangde koksi bana tu isina saba khara thaklaga phabra yenge haidana thaklamlibani sakhina haima isina saba thakadabana tiye ho mahi manai ayingba khara thaksilo sampra mahi ga to khara thaksilo haima adudi nang khrang du siamaudana as aidi kokse haigat pa phawba ngamjabani mi ho siamaga loire kaino ado
ꯅꯪ ꯉꯁꯤꯗꯤ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯅꯣꯡꯃꯇ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯀꯣꯛ ꯉꯥꯎꯕꯅ ꯉꯥꯎꯕꯅꯤ ꯉꯥꯎꯖꯁꯅꯨ ꯀꯩꯅꯣ ꯅꯤꯁꯥꯅ ꯉꯥꯎꯕꯅ ꯃꯈꯜ ꯑꯃꯅꯤ ꯊꯛꯊꯔꯗꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅꯤꯗꯅ ꯑꯩꯗꯤ ꯑꯍꯥꯎꯕ ꯌꯨ ꯄꯨꯔꯛꯂꯀꯥꯟꯁꯤꯗ ꯊꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ ꯑꯩꯅꯕꯨ ꯀꯔꯤꯅꯣ ꯊꯛꯇ꯭ꯔꯗꯤ ꯀꯩꯅೋ ꯄꯨꯟꯁꯤꯁꯦ ꯅꯩꯈꯥꯏꯔꯒ ꯊꯥꯈꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯌꯨ ꯊꯛꯇꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯅꯨꯡꯉꯥꯏꯅꯤꯡꯕ ꯆꯥꯡ ꯐꯥꯎꯕ ꯅꯨꯡꯉꯥꯏ ꯍꯔꯥꯎꯅꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯅꯤꯡꯂꯝꯗꯦ ꯅꯨꯄꯤ ꯑꯃꯅ ꯍꯩꯁꯦ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯇꯨ ꯃꯁꯤꯒꯤ ꯕꯤꯃꯣꯂꯥ ꯍꯥꯏꯕꯤꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯂꯥꯡꯗ꯭ꯔꯣ ꯃꯣꯏꯒꯤꯁꯦ ꯌꯨ ꯊꯛꯂꯤꯕ ꯃꯥꯜꯂꯤꯅꯦ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯦ ꯍꯦꯟꯃꯜꯂꯕꯅꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯌꯩꯊꯠꯍꯧꯁꯤ ꯀꯩꯗꯧꯒꯦ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯗꯤ ꯄꯟꯊꯕ ꯐꯠꯇꯦ ꯂꯥꯛꯑꯣ ꯂꯩꯀꯥꯏ ꯀꯥꯡꯁꯤ ꯈꯤꯡꯂꯨꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯩꯀꯥꯏ ꯀꯥꯡꯁꯤ ꯈꯤꯡꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯈꯣꯝꯗꯨꯅ ꯄꯨꯅ ꯍꯨꯞꯇꯨꯅ ꯕꯤꯃꯣꯂꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯕꯤꯃꯣꯂꯥ ꯇꯥꯔꯤꯕ꯭ꯔꯥ ꯃꯄꯥꯜꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯅꯦꯍꯦ ꯍꯩꯃ ꯈꯨꯝꯒ ꯈꯨꯝꯗꯦꯅꯦ ꯃꯁꯤꯗꯤ ꯀꯥꯟꯅꯔꯣꯏ ꯃꯌꯥꯝ ꯍꯦꯛꯇ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯃꯈꯣꯏꯒꯤꯁꯦ ꯎꯁꯤꯠꯃꯟꯗꯦ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯈꯪꯍꯟꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯪꯁꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯅꯈꯤꯔꯝꯃꯤ ꯕꯤꯃꯣꯂꯥ ꯁꯥꯈꯤ ꯑꯃꯗꯤ ꯕꯤꯅꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯦ ꯍꯥꯏꯔꯒ ꯕꯤꯃꯣꯂꯥꯒꯤ ꯀꯥ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯃꯅ ꯁꯤꯗ ꯂꯩꯔꯦꯅꯦ ꯏꯁ ꯇꯧꯔꯤꯁꯤꯉꯨꯅꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯃꯁꯝꯁꯦ ꯃꯔꯨ ꯀꯣꯛꯊꯣꯛꯁꯤ ꯑꯣꯛꯇꯕꯤꯁꯤꯡꯁꯦ ꯉꯁꯤꯗꯤ ꯄꯔꯥ ꯇꯝꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯦ ꯑꯃꯅ ꯑꯃꯨꯛ ꯃꯅꯝꯁꯤꯗꯤ ꯏꯁ ꯂꯣꯏꯔꯦꯗꯅ ꯆꯥꯅꯕ ꯊꯛꯅꯕꯁꯤꯡꯁꯤꯅ ꯏꯁ ꯄꯨꯔꯥ ꯁꯥꯅꯩ ꯌꯨꯅꯩꯔꯒ ꯂꯩꯔꯦꯗꯅ ꯃꯈꯣꯏꯗꯤ ꯅꯍꯥꯟ ꯃꯈꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤꯖꯥꯠꯅꯤꯗꯅ ꯃꯣꯏꯗꯤ ꯑꯩ ꯁꯈꯤ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯦ ꯑꯩ ꯃꯦꯝꯊꯣꯏ ꯂꯥꯎ ꯃꯁꯥ ꯁꯥꯌꯦꯡ ꯑꯁꯤ ꯄꯥꯏꯔꯛꯎ ꯂꯥꯛꯑꯣ ꯃꯄꯥꯜꯗ ꯄꯨꯊꯣꯛꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯑꯃꯅ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯄꯨꯊꯣꯛꯁꯤ ꯕꯤꯃꯣꯂꯥ ꯏꯉꯛ ꯉꯛꯅ ꯌꯨ ꯉꯥꯎꯔꯤ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯛꯏꯁꯤꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩ ꯃꯧ ꯅꯪ ꯀꯔꯥꯏꯗ ꯂꯩ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯏꯁꯤ ꯀꯅꯥꯅꯣ ꯂꯧꯊꯣꯛꯑꯣ ꯂꯥꯎꯅꯦ ꯃꯧ ꯁꯥꯈꯤ ꯏꯉꯥꯎ ꯉꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯑꯩꯕꯨ ꯊꯥꯡꯂꯤꯕꯁꯤꯅ ꯊꯥꯗꯣꯛꯑꯣ ꯕꯤꯅꯥꯅ ꯀꯩꯅꯣ ꯊꯥꯗꯣꯛꯎꯁꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯅꯈꯣꯏꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯒ ꯂꯩꯔꯛꯂꯤꯕꯁꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯅꯔꯨ ꯀꯣꯛꯊꯣꯛꯄꯤꯕ ꯇꯥꯔꯦꯗꯅ ꯂꯥꯎ ꯍꯥꯏꯕꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯆꯤꯡꯁꯤ ꯃꯌꯥꯝ ꯆꯤꯡꯁꯤꯁꯦ ꯃꯣꯏꯅ ꯉꯝꯕ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯁꯥ ꯁꯥꯌꯦꯡ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯂꯝꯃꯤ ꯕꯤꯅꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯏꯆꯦ ꯕꯤꯃꯣꯂꯥ ꯀꯗꯥꯏꯗꯅꯣ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯨꯄꯤ ꯑꯃꯅ ꯏꯁ ꯇꯧꯔꯤꯁꯤꯉꯨꯅꯦ ꯃꯌꯥꯝ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯏꯁꯤꯡ ꯃꯃꯥꯏ ꯑꯁꯦ ꯏꯁꯤꯡ ꯍꯩꯖꯤꯟꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯁꯤ ꯑꯃꯨꯛꯇ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃꯅ ꯏꯁꯤꯡ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛꯇ ꯍꯩꯖꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯁꯤꯡ ꯈꯪꯍꯩ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕꯗꯨ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯑꯍꯜ ꯑꯃꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯍꯦ ꯂꯦꯝꯃꯦꯍꯦ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏꯅꯤꯀꯣ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯃꯁꯝ ꯃꯔꯨ ꯀꯣꯛꯊꯣꯛꯂꯒꯅꯦ ꯑꯃꯨꯛ ꯌꯦꯡꯉꯪ ꯇꯩꯁꯤ ꯑꯃꯅ ꯇꯩꯒꯗꯕꯅꯤ ꯃꯈꯣꯏꯁꯤꯡꯁꯤ ꯂꯩꯕꯅ ꯂꯩꯀꯥꯏ ꯑꯁꯦ ꯆꯦꯟꯊꯔꯤꯕꯅꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯇꯧ ꯂꯧꯔꯛꯀꯅꯤ ꯀꯤꯖꯩꯌꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯂꯥꯛꯅꯍꯧꯒꯗꯧꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯂꯥꯛꯅꯍꯧꯒꯗꯧꯕꯅꯤ ꯃꯈꯣꯏꯅ ꯁꯥꯅꯩ ꯌꯨꯅꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯁꯨ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯉꯁꯤꯗꯤ ꯃꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯅꯍꯥꯁꯤꯡꯗ ꯄꯔꯥ ꯑꯃ ꯇꯝꯍꯧꯒꯗꯧꯔꯤꯕꯅꯤ ꯁꯥꯈꯤ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯀꯅꯥꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ ꯅꯨꯄꯤ ꯑꯃꯅ ꯁꯥꯈꯤꯌꯥ ꯅꯆꯤꯟꯗꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯁꯨꯁꯤꯡꯗꯣ ꯅꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤ ꯂꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯕ꯭ꯔꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯐꯠꯇꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅꯁꯨ ꯇꯝꯂꯛꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯦ ꯌꯨꯊꯛꯄꯤ ꯅꯤꯁꯥ ꯆꯥꯕꯤ ꯉꯥꯛꯇ ꯉꯥꯏꯅꯔꯛꯇꯅꯅꯦ ꯃꯥꯡꯗꯧꯔꯕꯅꯤ ꯂꯣꯏꯅꯃꯛ ꯁꯥꯈꯤꯅ ꯑꯩꯈꯣꯏꯅ ꯉꯥꯎꯔꯒ ꯂꯩꯀꯥꯏꯗ ꯃꯥꯡꯖꯩ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯣ
ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯁꯤ ꯎꯕꯒꯤ ꯀꯜꯂꯛꯄꯒꯤ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯖꯤꯟꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯏꯁ ꯀꯌꯥꯅ ꯌꯦꯡꯉꯨꯅꯦ ꯑꯩ ꯁꯥꯈꯤꯌꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯗꯅꯣ ꯍꯥ ꯂꯩꯀꯥꯏ ꯑꯁꯤ ꯅꯈꯣꯏꯅ ꯄꯥꯜꯂꯕ꯭ꯔꯣ ꯍꯥ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯈꯪꯗꯕ꯭ꯔꯅꯦ ꯑꯃꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯈꯣꯏꯁꯦ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯈꯣꯏꯅ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯃꯇꯥꯒꯨꯝ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯗꯕ ꯃꯁꯤ ꯌꯥꯅꯤꯡꯗꯦ ꯃꯈꯣꯏꯕꯨ ꯃꯁꯝ ꯃꯔꯨ ꯀꯣꯛꯊꯣꯛꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯃꯌꯨꯝꯁꯤꯁꯨ ꯃꯩ ꯊꯥꯗꯣꯛꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯍꯤꯛꯁꯤꯡ ꯑꯁꯤꯕꯨ ꯍꯤꯡꯗꯨꯅ ꯂꯩꯍꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯅ ꯌꯧ ꯇꯧꯅꯔꯛꯄꯗ ꯕꯤꯃꯣꯂꯥꯅ ꯌꯨ ꯉꯥꯎꯔꯤ ꯇꯧꯔꯒ ꯎꯁꯤꯠꯇꯕꯒꯤ ꯃꯇꯧꯒꯨꯝ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯈꯟꯕꯤꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯒꯨꯝ ꯃꯌꯥꯝꯁꯨ ꯄꯥꯝꯕ꯭ꯔꯣ ꯅꯠꯇꯦ ꯀꯜꯂꯛꯄ꯭ꯔꯕ ꯀꯜꯂꯛꯂꯒꯅ ꯁꯦ ꯁꯦꯜ ꯄꯤꯒꯦ ꯅꯠꯇ꯭ꯔꯒ ꯁꯅꯥ ꯄꯤꯒꯦ ꯅꯈꯣꯏꯁꯨ ꯉꯥꯎꯀꯥꯏꯌꯨ ꯁꯤꯔꯒ ꯂꯣꯏꯔꯒꯗꯕ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯣ ꯑꯗꯨꯒ ꯌꯨꯝꯁꯤꯕꯨꯁꯨ ꯃꯩ ꯊꯥꯅꯤ ꯈꯥꯏꯗꯅ ꯅꯇꯤꯛ ꯂꯩꯕ ꯀꯅꯥꯅꯅꯣ ꯍꯥ ꯊꯥꯎꯅꯤ ꯃꯩꯗꯣ ꯊꯥꯎꯑꯣ ꯕꯤꯃꯣꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕꯗ ꯃꯩ ꯍꯧꯔꯕ ꯃꯤꯌꯥꯝꯗꯨꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯕꯤꯃꯣꯂꯥꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯂꯝꯃꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯪ ꯅꯈꯣꯏꯗꯔꯣ ꯍꯥ ꯁꯦꯜ ꯄꯥꯏꯔꯤꯕꯁꯦ ꯁꯦꯜꯅ ꯄꯨꯝꯅꯃꯛ ꯂꯩꯕ ꯉꯝꯂꯗ꯭ꯔꯣ ꯍꯥ ꯀꯗꯥꯏ ꯃꯔꯨ ꯀꯣꯛꯊꯣꯛꯀꯦ ꯃꯌꯥꯝ ꯑꯅꯤꯗꯨꯁꯨ ꯃꯔꯨ ꯀꯣꯛꯊꯣꯛꯁꯦ ꯁꯤꯗ ꯄꯨꯟꯅ ꯆꯤꯡꯊꯣꯛꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯍꯧ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯁꯝ ꯃꯔꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗ ꯌꯥꯏꯁꯅꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯑꯣ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ ꯃꯌꯥꯝ ꯅꯨꯄꯤ ꯑꯃꯅ ꯌꯥꯏꯁꯅꯥ ꯅꯪꯁꯨ ꯈꯪꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯅꯦꯝ ꯑꯁꯤꯅ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯅꯤꯁꯤꯒ ꯂꯣꯏꯅꯅ ꯖ꯭ꯋꯥꯔꯕꯨ ꯁꯥꯟꯅꯕꯋꯣ ꯌꯨꯕꯨ ꯊꯛꯄꯋꯣ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯂꯩꯀꯥꯏ ꯄꯥꯟꯗꯦ ꯈꯟꯕ ꯅꯠꯇꯕ꯭ꯔꯥꯏꯕ ꯍꯥ ꯂꯩꯀꯥꯏꯁꯤꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯑꯃꯅ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯗꯅ ꯁꯦꯜ ꯄꯤꯒꯦꯒ ꯀꯥꯏꯗꯅ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯗ ꯑꯣꯟꯗꯅ ꯍꯦꯛ ꯊꯥꯕꯕꯨ ꯌꯥꯏꯁꯅꯥ ꯄꯥꯈꯠꯅ ꯃꯅꯦꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯅ ꯈꯨꯠ ꯂꯣꯟꯅꯖꯗꯨꯅ ꯍꯥꯏꯖꯔꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗꯤ ꯑꯩꯒꯤ ꯏꯅꯦꯝꯕꯨ ꯉꯥꯛꯄꯤꯌꯨ ꯃꯊꯪꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯟꯖꯔꯔꯣꯏ ꯇꯧꯗꯅꯕꯁꯨ ꯍꯣꯠꯅꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ ꯃꯌꯥꯝꯗ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯔꯣꯏ ꯌꯥꯏꯁꯅꯥ ꯑꯩꯈꯣꯏꯅ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯂꯤꯆꯠ ꯆꯞ ꯆꯥꯅ ꯈꯪꯕ ꯖꯥꯠꯅꯤꯀꯣ ꯅꯅꯦꯝ ꯑꯁꯦ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯕꯤꯒꯗꯕ ꯅꯠꯇꯦ ꯅꯪ ꯐꯥꯎꯕ ꯅꯅꯦꯝ ꯑꯁꯤꯅ ꯄꯥꯈꯣꯜ ꯁꯤꯗꯅ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯥꯟꯅꯗꯦ ꯐꯠꯇꯕ ꯃꯤꯗꯨ ꯂꯣꯠꯁꯤꯜꯂꯒ ꯀꯟꯈꯠꯂꯒ ꯊꯝꯒꯅꯨ ꯃꯗꯨꯅ ꯀꯌꯥꯝ ꯐꯠꯇꯕ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨ ꯑꯃꯅ ꯌꯥꯔꯣꯏ ꯌꯥꯏꯁꯅꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩꯈꯣꯏ ꯇꯥꯔꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯃꯈꯩ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯑꯗꯨꯅ ꯂꯦꯝꯅꯝꯇ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯌꯥꯝ ꯃꯔꯨ ꯀꯣꯛꯂꯁꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃꯇꯪ ꯅꯤꯖꯒꯦ ꯃꯌꯥꯝꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯗ꯭ꯔꯕꯁꯨ ꯏꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯐꯥꯎꯕꯇꯪꯗꯤ ꯉꯥꯏꯕꯤꯈꯣꯕ ꯃꯁꯤꯃꯗꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯅꯨꯄꯥ ꯑꯃꯅ ꯌꯧꯔꯛꯑꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯤ ꯊꯥꯈ꯭ꯔꯕꯅꯤ ꯉꯁꯥꯏꯅ ꯀꯧꯍꯜꯂꯨꯅꯕ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯅꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯃꯥꯒꯤ ꯃꯁꯝ ꯃꯔꯨ ꯀꯣꯛꯄꯁꯦ ꯃꯃꯤꯠ ꯄꯦꯅ ꯌꯦꯡꯖꯔꯁꯠ ꯐꯠꯇꯕ ꯃꯤꯒꯤ ꯂꯩꯐꯝꯅꯤꯅ ꯃꯌꯨꯝꯁꯤꯁꯨ ꯂꯣꯏꯅ ꯇꯨꯝꯅ ꯃꯩ ꯊꯥꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯃꯪꯂꯦꯝ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ ꯃꯌꯥꯝ ꯑꯩ ꯄꯥꯎꯒꯨꯝꯕ ꯇꯥꯖꯔꯤ ꯃꯌꯥꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯅꯤꯖꯒꯦ ꯍꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝꯕꯨꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯂꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅ ꯈꯪꯗꯦ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯏꯃꯥꯕꯨ ꯃꯇꯝ ꯆꯥꯅ ꯁꯦꯟꯅꯍꯧꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯁꯤ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩ ꯐꯠꯇꯕ ꯃꯤꯕꯨꯗꯤ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯏꯆꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯩ ꯌꯣꯛꯈꯠꯇꯨꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯝꯃꯣꯏ ꯑꯗꯨꯅ ꯐꯠꯇꯕ ꯃꯤꯕꯨ ꯃꯁꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯍꯟꯕꯤꯕꯗ ꯑꯩ ꯀꯔꯤꯝꯇ ꯑꯌꯦꯠꯄ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝꯁꯤꯗꯗꯤ ꯃꯩ ꯊꯥꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯁꯤꯃꯇꯪꯗꯤ ꯅꯤꯖꯒꯦ ꯌꯥꯏꯁꯅꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯏꯃꯥꯁꯤꯕꯨ ꯌꯥꯏꯁꯅꯥ ꯐꯠꯇꯕ ꯃꯤꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯑꯩ ꯄꯥꯝꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯈꯪꯂꯝꯂꯕꯗꯤ ꯅꯍꯥꯟꯅ ꯑꯩꯅ ꯏꯁꯥꯅ ꯈꯪꯅ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯌꯨꯝꯁꯤꯗꯤ ꯃꯩ ꯊꯥꯕꯤꯒꯅꯨ ꯃꯌꯥꯝ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ ꯃꯁꯤꯗꯗꯤ ꯌꯥꯕꯤꯌꯨ ꯃꯌꯥꯝ ꯌꯥꯏꯁꯅꯥ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯣꯏ ꯏꯃꯥꯅ ꯀꯔꯤꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯌꯨꯝꯁꯨ ꯃꯩ ꯊꯥꯕꯤꯒꯅꯨ ꯃꯌꯥꯝ ꯕꯤꯃꯣꯂꯥ ꯃꯃꯧ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯝꯃꯤ
ꯅꯨꯡꯁꯤꯅ ꯃꯃꯧꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯇꯧꯔꯨꯕꯗꯨꯗ ꯉꯁꯤꯗꯤ ꯏꯁꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯉꯥꯛꯄꯤꯗ꯭ꯔꯦ ꯑꯩ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯔꯣꯏ ꯑꯩꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜꯒꯤꯗꯃꯛ ꯑꯩ ꯆꯩꯔꯥꯛ ꯐꯪꯂꯒꯦ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯅ ꯉꯁꯤꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯁꯥꯅ ꯐꯥꯎꯕ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯩꯕꯤꯗ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯇꯧꯖꯔꯨꯕꯗꯨꯅ ꯐꯪꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯅꯤꯖꯔꯤꯕ ꯌꯨꯝꯁꯤꯗꯗꯤ ꯀꯟꯕꯤꯌꯨ ꯐꯠꯇꯕ ꯑꯔꯥꯟꯕ ꯁꯥꯖꯠ ꯆꯠꯄ ꯑꯩꯕꯨꯗ ꯆꯩꯔꯥꯛ ꯐꯪꯍꯟꯕꯤꯌꯨ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯪꯂꯦꯝ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨꯗꯤ ꯃꯩ ꯊꯥꯕꯤꯔꯔꯣꯏ ꯑꯗꯨꯕꯨ ꯂꯝ ꯍꯦꯜꯂꯕ ꯆꯠꯍꯩꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯤꯕ ꯃꯤꯁꯤꯡꯁꯤꯕꯨꯗꯤ ꯃꯁꯥꯒꯤ ꯆꯩꯔꯥꯛ ꯐꯪꯖꯔꯁꯅꯨ ꯕꯤꯅꯥ ꯑꯃꯗꯤ ꯁꯥꯈꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯌꯥꯕꯤꯔꯕ ꯅꯠꯇ꯭ꯔꯥ ꯕꯤꯅꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯂꯩꯀꯥꯏꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯋꯥꯔꯛꯄꯤꯕꯗ ꯑꯩ ꯀꯔꯤꯃꯇ ꯑꯀꯥꯏꯕ ꯂꯩꯖꯗꯦ ꯁꯥꯈꯤꯒꯤ ꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯒꯤꯁꯨꯅꯤ ꯇꯥꯗ ꯃꯥ ꯃꯈꯣꯏꯅ ꯉꯁꯤ ꯂꯧꯕꯤꯔꯤꯕ ꯋꯥꯔꯦꯞꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯩ ꯃꯁꯛ ꯑꯁꯤ ꯌꯦꯡꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤꯒꯤ ꯅꯨꯄꯥ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯈꯤꯅ ꯃꯈꯣꯏ ꯇꯥꯗ ꯀꯔꯤꯅꯣ ꯃꯈꯣꯏ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯀꯔꯤꯒꯤ ꯆꯠꯄ ꯅꯄꯨꯔꯣꯏꯕꯅ ꯐꯥꯎꯕ ꯍꯩꯅꯗ꯭ꯔꯕ ꯇꯨꯀꯠꯆꯔꯕ ꯅꯪꯅꯁꯨ ꯇꯨꯃꯤꯟ ꯐꯝꯃꯨꯁꯤ ꯐꯝꯃꯨ ꯕꯤꯅꯥꯁꯨ ꯀꯞꯂꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯕ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯃꯌꯥꯝꯗꯒꯤ ꯑꯃꯨꯛꯇ ꯀꯜꯂꯣ ꯕꯤꯅꯥꯒꯤ ꯅꯨꯄꯥꯅ ꯀꯔꯤꯒꯤ ꯀꯟꯕ ꯅꯁꯥꯅ ꯇꯧꯖꯕ ꯅꯔꯥꯜ ꯑꯩꯅ ꯅꯍꯥꯟꯅ ꯇꯧꯒꯅꯨ ꯍꯥꯏꯗ꯭ꯔꯣ ꯈꯪꯗꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯪꯂꯦꯝꯅ ꯈꯜꯂꯤꯕꯁꯦ ꯑꯁꯤꯃꯛ ꯑꯩꯅ ꯈꯟꯖꯔꯤꯕꯁꯤꯁꯨ ꯃꯪꯂꯦꯝ ꯃꯃꯥꯗꯁꯨ ꯌꯦꯡꯗꯦ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯕꯨ ꯃꯌꯥꯝꯅ ꯄꯤꯕꯤꯅꯤꯡꯕ ꯆꯩꯔꯥꯛꯇꯣ ꯄꯤꯕꯤꯔꯣ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯂꯧ ꯌꯥꯏꯁꯅꯥ ꯂꯧ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯏꯃꯨꯡꯗ ꯌꯥꯏꯁꯅꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯕꯤꯃꯣꯂꯥ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯅ ꯋꯥꯗꯤ ꯑꯃꯐꯥꯎ ꯉꯥꯡꯕ ꯉꯝꯗ ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯍꯦꯛꯇ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯦꯡꯉꯪ ꯇꯩꯔꯦꯔꯒꯅꯦ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯁꯥꯈꯤꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯕꯤꯅꯥꯅ ꯃꯌꯥꯝ ꯍꯟꯗꯛꯇꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯑꯃꯗꯤ ꯁꯥꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯕ ꯐꯥꯎꯕ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯌꯥꯝ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟꯗ ꯂꯦꯞꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯑꯣꯏꯗ ꯄꯥꯗ ꯋꯥ ꯃꯌꯥꯝꯗꯣ ꯇꯥꯒꯗꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯥꯛꯑꯣ ꯕꯤꯅꯥꯅ ꯏꯆꯦ ꯂꯨꯗꯗꯤ ꯀꯣꯛꯄꯤꯒꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯔꯕꯁꯨ ꯆꯠꯆꯈ꯭ꯔꯒꯦ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯒꯤ ꯀꯣꯛꯑꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯔꯝ ꯆꯠꯇꯨ ꯂꯨꯗꯕꯒꯤ ꯅꯁꯝ ꯅꯔꯨ ꯀꯣꯛꯂꯒ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯁꯤꯡꯅ ꯈꯪꯁꯅꯣ ꯅꯈꯣꯏꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇꯅꯕꯅꯦ ꯃꯥꯅꯤ ꯊꯛꯑꯝꯗꯥꯏ ꯉꯧꯔꯝꯗꯥꯏꯗꯅ ꯋꯥꯈꯜ ꯈꯟꯊꯗ꯭ꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛꯇꯒ ꯇꯧꯕꯤꯅꯣ ꯀꯥꯏꯗꯅ ꯅꯋꯥꯁꯨ ꯂꯧꯗꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯀꯣꯛꯊꯣꯛꯂꯁꯤ ꯃꯌꯥꯝ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯆꯤꯡꯗꯨꯅ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯃꯔꯨ ꯀꯣꯛꯂꯒ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯪꯂꯦꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯁꯅꯥ ꯍꯧꯈ꯭ꯔꯦ ꯏꯃꯥꯗꯣ ꯑꯩꯒꯤꯗꯤ ꯍꯦꯛ ꯄꯣꯛꯆꯕꯤꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯕꯨꯗꯤ ꯂꯝꯗꯝꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯗꯕꯅꯤ ꯇꯥꯗ ꯏꯃꯥꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯀꯗꯥꯏꯗ ꯇꯨꯝꯂꯝꯒꯅꯤ ꯃꯥꯕꯨ ꯆꯥꯛ ꯆꯥꯔꯝꯒꯗ꯭ꯔꯥ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯖꯕꯅꯤ ꯏꯃꯥꯗꯣ ꯃꯥꯅ ꯐꯅ ꯉꯥꯡꯖꯩꯔꯁꯨ ꯑꯩꯗꯤ ꯑꯄꯣꯛꯄ ꯏꯃꯥꯒꯨꯝ ꯈꯜꯂꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯉꯧꯕꯤ ꯈꯜꯂꯨꯔꯅꯨ ꯍꯥꯏꯔꯦꯗꯅ ꯂꯥꯎꯁꯦ ꯐꯠꯇꯕ ꯃꯤꯕꯨ ꯌꯣꯛꯈꯠꯇꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯅ ꯐꯠꯇꯕ ꯐꯪꯉꯤ ꯍꯥꯏꯕꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯈꯪꯅꯔꯛꯇꯨꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄꯗꯨ ꯃꯗꯨꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯆꯨꯝꯕꯕꯨꯗꯤ ꯆꯨꯝꯃꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯋꯥꯈꯜ ꯇꯥꯟꯅꯔꯛꯇꯨꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕ ꯑꯣꯏꯔꯛꯂꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯔꯣꯏꯒꯦ ꯂꯝꯗꯝ ꯑꯁꯤꯒꯤ
ꯑꯐꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯄꯨꯝꯅꯃꯛ ꯈꯟꯗꯣꯛꯄ ꯇꯝꯂꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯐꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯣꯏꯗꯨꯅꯁꯨ ꯐꯠꯇꯕ ꯃꯤꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯋꯥꯈꯜ ꯇꯥꯖꯅꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯗꯤ ꯐꯠꯇꯕ ꯐꯪꯏ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯅꯕ ꯍꯥꯏꯗꯅ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯍꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯄꯥꯝꯕꯩꯅꯤ ꯍꯥꯏꯕꯁꯤ ꯃꯪꯂꯦꯝꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯐꯠꯇꯕ ꯃꯃꯥꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯝꯗꯦ꯫ ꯐꯠꯇꯕ ꯃꯤꯗꯤ ꯐꯠꯇꯕ ꯐꯪꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯄꯔꯥ ꯇꯝꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯅꯔꯛꯇꯨꯅ ꯐꯠꯇꯕ ꯇꯧꯐꯗꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯃꯍꯥꯛꯁꯨ ꯃꯅꯦꯝꯒꯤ ꯁꯥꯔꯩ ꯀꯌꯥ ꯑꯃ ꯀꯣꯛꯂꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫